Nasai aina Poilapul lay changjaraga Nehru College lairamba lambi duni Nehru College dagi khijiktang hendoraga Kamranga du akoigi somda makha pangna yam sangna chalure tanguraga Kamranga gi di sumai tawdana maru oina choroki nongchup thangba nongpok thangba sarukta maitai gai leba seisa lamlong ahum phangba lay akoigi masi nongpok pangna natra ibe machangi sa nongpok pangna akoigi lambi ma hajin gare sida Nehru College dagi akoigi kononi ibe ma akoi maitai ni ado sigi lambi ahum phangba sida isda changaga ni Lalaang leidori se ai Lalaang da changjage siki lambi du akoigi Kamranga chaliba lambi du silere khijitang akoigi electric kuti ani ahum bu phabatana changaga seisa chiri turel laina akoigi asomda borbil lomda akoigi puler tollege haigalaga borbil chiri pul laina lei ado sumai tawna thong ama lei masi aina mamangai akoigi Lalaang chachagi matamda sigi thong si leitri akoigi kewa lalami akoigi urok thongsu akoigi ising ikangdana akoigi thonga su dum tawba chawra agana kewa lanba adugi phibamda leramani asong wangmada Lalaang gi maitai si leigadorin ai changjage hujiki thongdu dagi khijiktang putcham chani hekta khijiktang leisilla akoi kano leire Lalaang gi maitai hore seida maitai isini naw mayam ama naharol mayam ama lerame so as kai inaw kari min ko ba Agi menga. Jai phare magawe. yai phare kayum no Ayakpam ni. ayekpam so chwadi maitai horo bro inaw gidi Em Biramani. biramni kayum no Hizam. kai thabo ngal tawge Bangalore lay. yes faina ada na hayun asero male Eigi ming Waribam Bikram. waribam kai tawge bika Ay isagi business honare. akoige W world kanogi wrestler ni ga ha ka do male age inaw de am le Ay kano Ayakpam Bhupendra ko. kai tawge Ay electricity department da lay. saka gya Sarkar gi kano ni koi contractual ay tara. kan tik si maitai dukan lo sidai Lalaang hek chang ko maitai dukan leire ado pung si manga makhai tasil ko dore mamdare ai maru oina swai degi noina chawrak po Lalaang si maitai kayam leige maitai yum si kayam yum dong si kayam leire Dumna sigai ho lo bog mete kan. chani mu leire ngodra ado ne sidi silchar sunak pa lambi thong su na tai chaba lambi ga si yengbu chit nan ba kanoni sigi khun gi phibam di ai hajar roi Lalaang da changjarak pai di maru oina akoigi Churachan Maharaj gi mapabung ibungo chawbi ai magi khubam leiba du mana Lalaang kirton na ahalaman jingne haina ba hek pannari badu mafam du sini haibadu uchaning bani sidagi mayang amta yandabra asom saita maitai leiriba marak sidadi yande ba Aspo mete. yande sidai thokaraga borbil tawi adoiro ai thoki ga ai ba kanu da handoi bodra por han ai Manindra konsamen leban Manindra kon. MA niko MANINDRA konsam adudi kanada hanga khangni kayam changi ni ai ojiki khubum do Chalaga oja khamba. Pangan tarakane ba mitai loraga pangan tane ba. Pangan taw de school ang balay bane ba. School gi hat opposite lay ya music. ojiki khubum do adudi auta chacharuge akoi oja ahan lama thengna jar oja auta kumtha birakadra kasunate oja ming auta habi wa eka kayum no thawlojam bo kai thabai ngang kari tawige Kai so do pa tawre. lâu sinh đi lấy ví dụ na tiền lâu sinh lối lấy này là lâu cố lấy từ Lalaang mấy cây sinh ya mà mang làm đã có lấy đồng cái này ba cái yung cái dukaan nó xí bộ xí dukaan xí bộ cái yung cái dukaan nó ha cái yung cái dukaan nó ba yum na thằng dâm cái dukaan này ba yung cái puli ra sao ô nungai hek Lalaang hek sangak pada
ꯁꯤ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯂꯂꯥꯡ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯝꯕꯤꯁꯦ ꯁꯦꯠ ꯊꯦꯛꯆꯤꯜꯂꯛꯄꯗ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯨ ꯊꯦꯡꯅꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯩ ꯈꯨꯕꯝ ꯂꯩ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩ ꯆꯪꯖꯒꯦ ꯁꯤꯗ ꯊꯥꯡꯖꯝꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯦ ꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯏꯅꯥꯎ ꯔꯥꯖꯃꯅꯤꯅ ꯄꯤꯕꯤꯕ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯅ ꯄꯤꯕꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤ ꯍꯦꯛ ꯄꯨꯔ ꯆꯠꯆꯕꯅꯤ ꯁꯥꯙꯨ ꯕꯥꯕꯥꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯀꯥꯈ꯭ꯔꯕ ꯕꯣꯕꯣꯟ ꯕꯥꯔꯨꯅꯤꯒꯤꯗꯃꯛꯇ ꯑꯣꯏꯅ ꯉꯔꯥꯡ ꯆꯠꯈ꯭ꯔꯕꯅꯤ ꯏꯊꯟꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯔꯤꯖꯥꯞ ꯊꯥꯎ ꯔꯤꯖꯥꯞ ꯇꯥꯔꯛꯄꯒꯤ ꯏꯟꯗꯤꯀꯦꯇꯔꯗꯣ ꯑꯩ ꯎꯍꯧꯗ꯭ꯔ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯂꯂꯥꯡꯁꯤ ꯆꯪꯖꯔꯛꯑꯦ ꯂꯂꯥꯡꯁꯤ ꯌꯥꯝ ꯁꯥꯡꯅ ꯀꯤꯂꯣꯃꯤꯇꯔ ꯉꯁꯥꯏ ꯆꯪꯖꯔꯛꯄ ꯗꯨꯀꯥꯟꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯍꯦꯟꯅ ꯑꯃ ꯍꯦꯟꯅ ꯆꯪꯖꯔꯛꯑꯀꯥꯟꯁꯤꯗ ꯊꯥꯎꯁꯤ ꯄꯨꯡꯀꯪ ꯀꯪꯗꯅ ꯂꯩꯔꯝꯃꯦ ꯑꯗ ꯊꯣꯏꯕ ꯑꯩꯈꯣꯏ ꯊꯣꯏꯕ ꯃꯩꯇꯥꯟ ꯀꯛꯁꯪꯕꯝ ꯊꯣꯏꯕ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯆꯥꯁꯤꯡ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯩꯅ ꯍꯥꯏꯖꯗꯅ ꯃꯥꯁꯤ ꯒꯥꯔꯤꯁꯤ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯨꯔꯦ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯍꯜꯂꯒ ꯊꯥꯎ ꯂꯧꯃꯤꯟꯅꯔꯨꯔꯦ ꯊꯥꯎ ꯍꯥꯞꯆꯔꯦ ꯊꯣꯏꯕ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯧꯖꯤꯛ ꯀꯔꯤꯗ ꯁꯦꯟꯇꯔ ꯁꯤꯜꯕꯔꯗ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯣ ꯐꯩ ꯊꯣꯏꯕ ꯍꯣꯏ ꯌꯨꯝꯁꯤꯗ ꯏꯃꯥꯔꯣ ꯊꯣꯛꯂꯛꯏꯁꯦ ꯃꯃꯥꯟꯗꯧꯅꯦꯕ ꯏꯃꯥꯟꯗꯧꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯂꯥꯡꯒꯤ ꯂꯩꯔꯤꯕ ꯈꯨꯕꯝꯅꯆꯤꯡꯕꯗꯨ ꯃꯥꯡꯗ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯌꯦ ꯑꯗꯣ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 3 ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯃꯝꯃꯦ ꯑꯗꯣ ꯂꯂꯥꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯈꯨꯟꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯩ ꯍꯥꯏꯌꯦ ꯊꯪꯅꯅ ꯂꯩꯔꯦ ꯑꯁꯣꯝꯗ ꯊꯪꯅꯅ ꯂꯩꯌꯦ ꯑꯩ ꯃꯁꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯩ ꯑꯗꯨꯅ ꯉꯁꯤꯁꯤ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯇꯣꯛꯄꯤꯌꯨꯕ ꯑꯗꯣ ꯀꯩꯅꯣꯁꯤ ꯑꯩ ꯉꯁꯤ ꯀꯥꯝꯔꯪꯒꯥꯗ ꯆꯠꯆꯕꯒꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝꯁꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩ ꯍꯥꯏꯕꯅ ꯃꯗꯨꯗꯁꯨ ꯃꯉꯥꯜ ꯐꯪꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯈꯨꯕꯝꯗꯨ ꯎꯠꯆꯒꯦ ꯑꯗꯨꯅ ꯑꯩꯒꯤꯉꯁꯤ ꯀꯥꯝꯔꯪꯒꯥ ꯈꯣꯡꯆꯠꯁꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕ ꯍꯣꯏ ꯏꯃꯥꯟꯗꯧ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯔꯥꯁꯃꯅꯤ ꯀꯧꯏ ꯀꯩꯌꯨꯝ ꯅꯤꯉꯣꯜꯅꯣ ꯑꯩ ꯃꯩꯁꯅꯥꯝ ꯅꯤꯉꯣꯜ ꯀꯔꯤ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯣ ꯑꯩ ꯑꯗꯨꯝ ꯑꯁꯤ ꯈꯨꯟꯁꯤꯒꯤꯅꯤ ꯁꯤ ꯈꯨꯟꯒꯤꯔ ꯑꯗꯨꯝ ꯃꯥꯅꯤ ꯑꯣ ꯐꯩ ꯌꯥꯝ ꯂꯂꯥꯡꯁꯤ ꯁꯤꯅꯤ ꯌꯥꯝ ꯅꯛꯅ ꯁꯤꯜꯆꯔꯒꯤ ꯅꯛꯅ ꯑꯗꯒꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯂꯥꯡꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯧꯀꯣꯟꯒ ꯂꯣꯏꯅꯕ ꯃꯩꯇꯩ ꯈꯨꯟꯅꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨ ꯈꯨꯕꯝꯗꯨ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯎꯠꯆꯒꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯎꯠꯄ ꯉꯝꯖꯗ꯭ꯔꯒꯅ ꯑꯩ ꯃꯇꯨꯡꯗ ꯂꯂꯥꯡꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯥꯛꯆꯔꯒ ꯎꯠꯆꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯂꯂꯥꯡ ꯈꯨꯡꯒꯪꯗꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯩꯒꯤ ꯀꯥꯝꯔꯪꯒ ꯈꯣꯡꯆꯠ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯅꯣꯂꯨꯛꯆꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯒꯤ ꯑꯩ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯦ ꯒꯥꯔꯤ ꯌꯥꯗꯦꯅ ꯄꯨꯔꯥ ꯃꯝꯃꯦ ꯑꯗꯣ ꯁꯤ ꯃꯩꯇꯩꯗꯤ ꯁꯤ ꯂꯣꯏꯔꯕ꯭ꯔꯥ ꯃꯩꯇꯩ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯌꯦꯕ ꯅꯤꯐꯨ ꯑꯃ ꯍꯦꯜꯂꯤ ꯁꯣꯝꯒꯤꯗ ꯕꯦꯗꯥꯝ ꯊꯥꯗꯣꯛꯑꯒ ꯕꯦꯗꯥꯝ ꯍꯥꯏꯁꯦ ꯑꯃꯁꯨ ꯂꯩꯕ꯭ꯔꯣ ꯕꯦꯗꯥꯝ ꯑꯁꯣꯝ ꯃꯃꯥꯡꯗ ꯁꯤ ꯂꯂꯥꯡꯒꯤꯁꯤꯗ ꯄꯥꯔꯠ ꯀꯌꯥ ꯁꯤꯅ ꯄꯥꯔꯠ 4 ꯅꯣꯏ ꯏꯅꯥꯎ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯔꯃꯥꯟ ꯑꯗꯒꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯀꯧꯏ ꯑꯃꯨꯜ ꯅꯣꯏ ꯀꯔꯤ ꯇꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯥ ꯊꯕꯛ ꯁꯨꯔꯤ ꯀꯔꯤ ꯀꯣꯂꯦꯖ ꯀꯥꯏꯅꯣ ꯀꯩꯅꯣ ꯅꯠꯇꯦ ꯁ꯭ꯀꯨꯜꯅꯤ ꯁ꯭ꯀꯨꯜꯗ ꯀꯩꯅꯣ 10 ꯊꯥꯗ꯭ꯔꯤꯕꯣ ꯊꯥꯗ꯭ꯔꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯣ ꯅꯣꯏꯒꯤ ꯄꯥꯡꯒꯜꯅꯤꯅꯦꯀꯣ ꯗꯨꯀꯥꯟ ꯐꯝꯃꯤꯁꯦ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯁꯤ ꯀꯩꯅꯣꯔꯣ ꯁꯤꯁꯨ ꯄꯥꯡꯒꯜꯒꯤ ꯌꯨꯝꯂꯣ ꯃꯥꯅꯤ ꯑꯣ ꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯅꯦꯕ ꯑꯁꯤ ꯂꯩꯔꯤꯁꯦ ꯑꯁꯤ ꯐꯨꯔꯥꯁꯤꯔꯣ ꯑꯁꯤ ꯃꯣꯡꯐꯝꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯤ ꯍꯥꯏꯒꯦ ꯃꯩ ꯊꯥꯐꯝ ꯑꯣ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯏꯪꯈꯣꯜꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯤ ꯌꯥꯏꯃꯒꯤ ꯃꯪꯐꯝꯒꯤ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃ ꯂꯩ ꯑꯁꯤ ꯍꯤꯡꯒꯣꯜꯁꯤ ꯃꯁꯤꯗ ꯈꯥꯡꯉꯦꯟꯐꯝ ꯑꯃꯁꯨ ꯈꯥꯡꯉꯦꯟꯐꯝ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝ ꯑꯃ ꯂꯩ ꯈꯥꯡꯉꯦꯟꯐꯝꯗꯨꯗꯅꯤ ꯀꯤꯔꯇꯣꯟ ꯇꯧꯈꯤꯕ ꯃꯗꯨꯗꯤ ꯑꯩ ꯆꯪꯖꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯃꯁꯤ ꯆꯪꯖꯒꯦ ꯁꯤꯒꯤ ꯐꯨꯔꯥꯁꯤꯅꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯆꯥꯎꯕꯤ ꯌꯥꯏꯃꯒꯤ ꯃꯪꯐꯝꯗ ꯁꯥꯕ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯝꯕꯤꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯐꯖꯅ ꯇꯧꯗꯅ ꯀꯩꯗꯧꯗꯅ
ꯊꯝꯕ ꯌꯥꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯋꯥꯌꯣꯡ ꯆꯥꯗꯦ ꯑꯗꯣ ꯃꯁꯤ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯇꯨꯡꯒꯤꯗ ꯑꯩ ꯂꯂꯥꯡꯒꯤꯁꯤ ꯆꯞ ꯆꯥꯅ ꯇꯧꯖꯒꯦ ꯃꯝꯈ꯭ꯔꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯑꯩ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯕ ꯑꯩ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯩꯅꯣꯒꯗꯤ ꯐꯤꯔꯥꯟ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯒꯁꯨ ꯌꯨꯡꯉꯤ ꯑꯗꯨꯒ ꯑꯅꯧꯕ ꯂꯩꯕꯥꯛꯀ ꯊꯥꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩ ꯀꯔꯤ ꯁꯦꯝꯒꯠꯀꯗꯕ ꯀꯩꯗꯧꯗꯕ ꯃꯁꯤ ꯊꯦꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯪꯅꯅꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯅꯤ ꯇꯨꯔꯦꯟ ꯑꯁꯤꯁꯤꯗ ꯃꯈꯥꯗ ꯇꯨꯔꯦꯟ ꯆꯠꯂꯤ ꯎꯔꯔꯣꯏ ꯑꯩꯒꯤ ꯃꯩꯁꯤꯅ ꯁꯤꯅꯤ ꯐꯨꯔꯥ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯨꯔꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯁꯨꯝ ꯄꯪꯂꯩ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯩꯇꯩ ꯈꯨꯜꯂꯛꯅꯤ ꯈꯣꯡꯕꯝ ꯂꯩꯔꯤꯁꯦ ꯀ꯭ꯂꯕꯀꯤ ꯁꯥꯗꯣꯔꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯀꯤꯟꯊꯈ꯭ꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯤ ꯇꯨꯔꯦꯟꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯂꯥꯡꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯈꯨꯜꯂꯛꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯃꯇꯨꯡ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯩ ꯃꯐꯝꯁꯤ ꯂꯥꯛꯆꯒꯦ